ZRA da yauba Kuki zo signa CDF da yauba thadau Kuki gi flag Mei Thakhre haidi. Center na Manipur ngakpa ngamloidaba oirabadi state na ngaksaro haina lautu India government na namlo lausin khraga Manipur gi miyambu makoi gi loimi oina lobagi mahut leibaga sigi mapung phaba citizen oina laurabadi illegal immigrant lamhen tu hen basingna Manipur thugaina ba war crime chathari basti ngamlam loi Manipur gi miyambu loimi oina lobadagi miyamna wakat pada lumna loba ngamdabadagi thokliba wathok asigi waroisin purakpa ngamdana leirakibani Indian mayai lamda lengak lon gi thaugai pangliba luchingba singna Manipur bu makoi gi mapung phaba state ni masigi miyambuna leibag asigi first class citizen oina loba ngamlamba thoklabadi leibaki mathakta landarakiba lamhen tuhenba mission refugees singi mathakta khulai tuna military trackdown chatharangani India lengang na Manipur gi miyambu chinda khakta nungsiba saba aduga thamoinungda mitop natraga yekna boina lobadagi landarakibada mitop chingna lumna lokibadagi loikham naidaba wato ohenduna thamlibra haiba langtaknaba wahang leidi adubu Manipur gi miyangi maikidagi India gi luchingba singna yengliba midyengda karisu laudana amadi khanthaba tawduna mapuna chanaba honabagi thawongsi uba fangliba asimangna amuka hena namthaduna thamnabagi makhal kayagi launam langda thuanduna leirakhibani maning makha tamlakiba Manipur bu India gi phibanungda namthin tilhanduna leibak asigi citizen ama oiribanina citizen ama oibagi hauna bilenga ki mafamda wakaning ba amadi tawhaning ba amasung tawhaning da basting thauna laina wakat bangamba mathautai miyangi aning ba amasung apamagi mayokda leiba tarabadi thauna fana aikoi loimi oina hingbagi mahut adungai ningtamna hinglamkiba phibam aduda hanjinjarage haina thauna lingjal fudokpa ngamba mathautai fire basi loba ngamdaba tarabadi loimi amagi thakta adumak leiduna miyot minagi chaitheng khangduna mipal tangna hingba tabani loina naning tamna hingba ngamdre hanthaba minyengna yengbire miyot minai chathare haibana chingbagi pendabagi kholaw lawbagi mahut hariba makai yajare haiduna khulona duna famu famba lepu lepagi fibamda khara chara thaklaga pangleida leiba tabani amaromda India government ke luchingba singna Manipur gi puwari amadi phurup asigi miyamna matau karamna hinglakibagi amadi haujingna karamba fibamda hinglibagi haibadu khangna nungsijana na punna hingminaba pamdabagi wakhalon leirabadi phurup asigi hana leijarakiba fibam aduda iromdom hingjanaba phirep lobada ayat apan piroidabani tawatapu yumlona balaibag am oina leiminasi haibana aremba oigani khali India government na Manipur makoi gi state amari loba aduga state amada yengadaba midyeng amadi phambam thokpa housing atonbigi masagum yengduna leiba tarabadi center amasung state anigi miyam marakta nungsijana na hingminaba yarakloi hauji tholiba illegal immigrant chin Kuki zona leibag asigi state Manipur da war crime chathaduna apunbagi saktam thugairaga separate administration semnaba demand tawriba asidasu central government na lawriba thaudangda yonglei melai naibagi thawong chathari masina maram oiraga illegal immigrant singna lebaki mathakta leibagi thawong chatharakibani lawi adubu amabu oiro central government ke lusingba singna Manipur bu India gi state amani haina lumna lawa tarabadi apunbagi saktam hiram amatada kaihandana lakhatpam thokpa thabak sing lakhatuna tangdu leita balamdam ohenaba athuba khongtang lokhatphom tui fireb asi leiraklabadi state asigi miyamda leiramba thajadaba amadi chingnaba sing khara makai di kokhanba ngamgani lengak lon gi chubli pairiba singna pukjel thengdaba amadi apunbagi saktam ngaknaba honadaba tarabadi kaidongaida leibak asi tangdu leita ba purakpa ngamloi loinana leibaki mathakta pendaba miyogi masing nongma hengalaktuna leibagi wathok oiraknabagi maram oirakliba asi central government ki thauchildagi oirakibani haibada haimanba thorakloi Thana leibaki Churchandpur district police constable ani CRPF campus manakta nongmai kapai thokdokta Phare haidi Churchandpur gi G129 CRPF campus manakta car angoba thoraga laaga nongmai round ahum kapubada chenaba police constable ani Paumithang haukip amasung tholen khai yauna miyoi ahum Phare haidi nongmai round ahum kaplaba matungda CRPF nasu round ama black fire kapki ahum suba miyoi aduna mangkholun haukip thaudok asida sijinaba 9mm pistol amasu fagale haidi Pakistan da base tauba Lashkar-e-Taiba led haina khangnaba terrorist outlet asigi commander Altaf Lali security force encounter da laikhire haidi social media da sinthiradi kanamtana kanbangam loi atatai tarakani irang tholi mamafamduda laktuna sengdokpiu natrabadi ibudau pakhang bana chakini lemna amata tharoi masi aikoi mayamna wasakni masi aikoi mayangi wasakni mari leinaba singda midyang changbinaba haijari
Sinmini haidana songi maral kupsanba tawbiganu.